Chahi kun helaba ibu voter list ming sange hairubada thaidok thaijin tawduna ngasi fawbada voter ama oiba fangdre haktheng naba pawdam Churachandpur gi Difailian mitai laikai gi khunja ngarang gi makhada Churachandpur gi Difailian mitai laikai dagi lanjelaktuna relief camp da leraklibe nongmai them Sophia na makhata na hai aikhoi mitai jamarom kuki gi yumaduda changlubada makoina karigino haina hanglakhe aikhoi na haijabadage ngaiak lehelakhi adubo aikhoi gi thamoi da chingnajaba ama leibadage aikhoi mafam adu thadokuna khumujamba mitai laikai tamna lakhe matamduda numit tasankhre aidi abo hoiga lakminabane imaga su punna chenminarakhiba natte ima hoina nakalamada chenduna makhoisu kuki gi yum amada changsinduna laikhibane adubu kuki gi yumbu adugi machanupa aduna irang yaururaga mayumda hanjelakpada mitai mayam lairamba ubada mama mapabu naronda kauthoklaga wari sanakraba matung mitai na khoi farak tarani haiduna makhoi gi yum thadokuna satkhina bahairakhe pawadu tabadage apokpi ima hoi kamlak ni khiduna chelakpada awaba moikhe aikhoi mitai chamarom khumujamba mitai laikai da leiba saba loisendreba building amagi mathakta lotun leikhe numidang pung 3:10 rom tarakpada khumujamba mitai laikai gi yum singsu mai thaba horakhe building mathakta gi mitai gi yum sing mathang mai tharakhiba adu sangsang ukhe kiman bana aikhoi di wa machet amata ngangdana tumin leikhe mobile phone gi screen ngalakpa fawba ngalandana thamnakhe aikhoi na lot khiba building adu semjin sajin bagi thabak tawribana uwana sambal khajilaga bora kaya yan sinduna thamme maduda kuki nupa mari muk laktuna mai chukhana bohona rakhe adubu aikhoi ga lakmina ba masel gi marakta ge license gun pistol paiba mana blank fire tawbadage makhoi thaidokuna satkhraga anakpada leiba mitai gi yumsingda onsinduna mai thaba horakhe yum anirom damak kanaba mafamda mai chaklakpadage imungda thamba cylinder ahum pokhairaktuna aikhoi na lotuna leiriba building adu nikhe aikhoi pumnamak kimanbana lengba phawba ngamkhede ahing fana thengjilaklaba phawba mafamdudu leibada punarakhiba bottle da yawba ising phawba loiselakhe thaknaba ising leitabadagi building adu da leiba toilet ta leiba konjildagi ising yaraga thaknakhe kiba henman khibana khonghamdaba mi kaya su yawnakhe adubu ayuk anganba pung ahum khara helakbada building adugi gate thinba horakhe miyoi kharana thoktuna yenglubada gate thiliba sing adu mitai macha ani ahum oiramkhe makhoina ikhoida army gi gari laklaga ne maduda yahuna bahairamkhe adubu ikhoide kimanbadagi mitai macha sing adu phawba singnaba pokhe mafamduda dum leibadi yadabanina aikhoi punna thokmina rakhe khongna khara chalaba matungda atopa building amada mitai macha chamri rom su punsinduna lotlaga leiramba thengnakhe makhoiga aikhoiga punna miyoi chamnga rom nongalakpa duaida khumujamba mitai laikai da pareng leptuna army na tharakpa gari tongkhana sem sakhi haire mi yaman khibana army gi gari tongna bagi marang taunari ngaida amuk army sing aduna sauraktuna aikhoi na ha makhaibu khumujamba mitai laikai gi lai harau bungtamna chalhalaga mafam duda thamkhe Sairak tuda kuki sing na makhoi gi imphal omda leiriba kuki sing yauruktriba makhai aikhoi chalaloi haiduna army gi gari tonggadaba miyoi kaya muk fajinduna thamle haibagi pau tarakhe makhoi na fajin biraba mitai sing gi phone singsu loksin khibada natana makhoi na koisin duna khuba khujin khi amasung noksin duna lakna bikhi aina miyoi sing aduna aikhoi da kaplaga tamlakhe uchin na chinna aikhoi kunthra ga taruk suba Assam Rifles ki kemda numitugi athengbada yaurakhe Sofiana makhata na hai hauji aikhoi relief camp da leiduna amuk na hongna na hingbagi mahau thokna ba hona jari adubu aikhoi na leiriba se chana bagi khakna te relief camp da leiriba college ki mahiroi kaya Imphal tamna college kana bahona bada se leitabadagi angamba numit khak college at le lau singugi matam su loi khravanina inmate sing na lau suba yauduna senthok lambi oijaramba dusu phangkhidre thabak sufam khuding aikhoi di relief camp da leiravane Thabak PBU haijarubasu ikai bagum hangoi bagum sufam nompham khangdana hingdari hairakhe relief camp ki miyoi singna sajaba dup amasung sapona chingbasu haujikti leivi na ba leitre leibi waina hanjin haijarubasu ikai ba pokle lambi da thoktuna yolugoda basu chaliba khudingmak nungai yai favadi na tavanina aikhoi gi minung sigidamak laihan basu pamjade relief camp gi inmate singi skill development program sinbi waina che thakibadusu ngasi fawba madugi khudong chaba phangdre laingang na aikhoi gi damaktani haiduna khara pirakliba polam sing asisu tanaba ma yaudраga de phangdabagi phibam da leibana
ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯀꯃꯤꯇꯤꯒ ꯂꯣꯏꯅꯅ ꯆꯦꯟꯃꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝ ꯄꯥꯝꯖꯔꯛꯈꯤꯕ ꯑꯩꯁꯨ ꯊꯕꯛ ꯊꯤꯒꯗꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯤꯡꯉꯝꯖꯗ꯭ꯔꯤꯕꯗꯤ ꯑꯇꯣꯞꯄ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯗ ꯂꯨꯄꯥ 100 ꯄꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯆꯦꯡ ꯍꯋꯥꯏꯒꯤ ꯂꯨꯄꯥ 20 ꯑꯗꯨꯒ ꯂꯨꯄꯥ 30ꯅ ꯀ꯭ꯂꯕ ꯅꯠꯇ꯭ꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯁꯦꯟꯅꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯂꯨꯄꯥ 50 ꯂꯦꯝꯕ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯐꯪꯅꯩ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗꯗꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯦ꯫ ꯃꯔꯤ ꯂꯩꯅꯕ SDOꯗ ꯍꯥꯏꯖꯔꯨꯕꯗꯁꯨ ꯂꯥꯛꯇꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯈꯨꯗꯤꯡꯒꯤ ꯃꯥꯟꯅꯗꯦ ꯍꯥꯏꯅꯁꯨ ꯈꯨꯝꯂꯛꯈꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯔꯩꯀꯥꯏ ꯑꯗꯨꯗ ꯉꯁꯤꯁꯨ ꯍꯤꯡꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯇꯨꯅ ꯂꯩꯁꯤꯜꯂꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯏꯌꯨꯝꯗ ꯍꯟꯕꯁꯨ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟꯁꯨ ꯄꯨꯔꯛꯄꯁꯨ ꯄꯥꯛ ꯑꯣꯏꯊꯣꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯛꯈꯤ꯫